RK Production कौबा YouTube channel amana mathong maram amata khangdaba mari leinaba engineer sing tanaramba tawdana Karenbi khoktagi hairok taba lambi sembagi matangda contractor amabu miyamda lana uhananaba honakhibagi thawong adubu athuba mathamda sengdorakadabani karigumba sengdoraktaba taragadi aingi mateng lauragani haina special contractor N Babuna phongdorakli ngasi thawalda pangthokhiba paumi singa unaba amada N Babu na makatana hai lana YouTube channel aduna miyamda lana uhanaba honarakpa adu tangai fadana sengdoktrabadi lana ukhigadra haina achumba wafam sing miyamda thambani haraduna Karenbi khoktagi hairok taba lambi asi sunanabagi work order da yauriba aduga miyamna pamba aduga chanadabadagi matam sangna thabak asi suba ngamdana laikhibani Work order dana lambi gi apakpa asi foot 12 khakta oi aduga miyam gi apambana foot 12 ni chayetnaba asina maram oiraga thabak asi suba ngamdana lairambadagi hairok kendra gi MLA TH Radheshamna miyam gi apambada subiyu mahagi angamba mateng tawzage haiba wafam thamlakpadagi thabak asi suba horakibani adumakpu black topping di chahi loisilaga tawningbani miyam gi pressure dagi tangai fadana miyam gi apamba matung ina nongju pantha May June da thabak asi hairok ki club sing gi cooperation ga loinana suba horakibani haike Thabak asi khara suba hauraga nong tasilakpa amuk lepa amuk suba tawraga yamna wana suki Koilas ke curing ki matam yaudringaida nong tasilakpa haibasi koilas ki mapangal lehande thauga isinga asi yamna khenai masigi mathakta IVR lambi oina foot 12 khakta thagadaba aduda foot 19 pakna tharubana hana Chanaramdaba heavy load vehicle mayam curing matam yaudringaida chasilakpa asinasu koilas asi akaya toy thokpani adumoinamak mayam gidamakta akaya toy thokpasing adu semjinbagi thabak numit humni suraklaba matungda masak maming khangdaba khara thoraklaga thabak asi hanagum hobadagi sugadabani semjinba yaroi haina thiklakpadagi thabak asi leplaga laibani haiki Hairoki Club Organization amadi miyamgi cooperation ga loinana yamna phajana sukiba lambini Nongju matam oiba amadi heavy vehicle ka hena chensilakpana mafam aduda mafam kharada akaya toy thokpa adugidamakta semjinnaba hotnaribani adubu mafam marang khangdaba lana YouTube channel amana Council Department ki Engineer sing amata tanadana contractor bu miyamda lana uhananaba hotnarakpa yamna laibak thibani work order da amadi contractor gi asoiba lairamlagadi Council Department ki engineer singa tanaraga achum aran khangna mayek sengna khanglaba matungda lana YouTube channel aduda haplamlagadi faramgadabani hairaduna lana YouTube channel RK Production na thizin humjillaga athuba matamda sengdoraktragadi aingi mateng lauragani haiki lana YouTube channel amada Azeda Bayuda Sinadana Ayu Lana Prajamayam Undiba Labakibani Masi Dr. Gadi Lana Prajamayam Unbida Potuki Alaga Ayuapam Kaji Sedok Jabani Ariba Karibuk Lampai to Hairok Part 2 Tokjom Lekai Bajata Balambiasi Ayana Suba Sangba Hanba Hobopadamda Wigi Water Yauriba Siga Prajamayam na apam siga kha khena bai tare kogi wow da na try to pa ka do ba duga ken odana Prajamayam gi miyam gi apam na try pan pa ni gi ba masina maram ri gen na dana thabak su ba changaga ui na madam sang na su ba ngam dan le ru ba dubu kogi honorable MLA na agi lanai do ba ya ba mating pang gi haidana Prajamayam gi ning ba thuna na ba try pan joina pa la ji haidana try pan pa su gi bani I would have a home Sujaba Matamda, a guy do give them to keep proper Hyrocaliba Club. Naron Sing members in a full support with the cooperation Pibidana, I would have a Shigo, Subam Zekibani, and I Padana. I do maze in the Suli Banamar Moraga. I will be a guy to it, not Tokre. Guy to it, Tokre Hydana, Shemu, Suge Hydana, Messin Pusandana, the Tomen Karigari. Di lek topik ki portion si subar sangi ba metal sing pusandana suba hojabari numit huni suba horganda kogi amioi khara kogi member sing nataba haitare khara thoga lambi se hobadina go hanagi amu handaba yaru haidana tabasi takpire padagi thabasi putakpire padagi thabai suba ngamdana lejabani Ruhari Balambi Sit Kogi Interblaze Road or IVR is the Todokna, vehicles Sanade, Masidi, be a red Lambi Loibaga, vehicles a Salapa Masik, Yodi Matama Sulay,
lambi kolas thabagi kyuring matam ji yodana mi vehicle ji sasalakpana maram orga lambi kai maram sudi lambi pura pakta kai banati masi khara kai to khadi thokre adu masi moi sengna semjaningdana ta ji sangjabani adubu suba hokpaga mi humi susalakpada mi humi sangna surukpada misa khangdaba mi khara thoga lambi hanadagi he hobadagi hona subi utakpirakpa कोई कंसर्न डिपार्टमेंट की इंजीनियर्स का असुम आराम थिदोक पिरगा लना यूट्यूब चैनल सिना आइब नुपी मचा सिना मसक ममिसु थोइना खंगदे आइब नुपी मचा सिना प्रजा म्याम उगलिबा लाना चार्ज तौबसी सेंदोक पिबा मा दगा ओय खली अफबा वायुता सिना बिदना प्रजा म्याम दा आबिरमगदी असुगमति थागलमगदौनी मदुकी मोत्ता प्रेसिस सोको याबा इसागी प्रोफेशन ओजिरबा कोडिटर की प्रेसिस सोको याबा वायुता सिना बिदना ngabiyo se achuki bati thamoi songna nuai jade masi athu matamda koigi pi masa lanai youtube ki channel thau pubi ro pi masa singna thu matamda singdu waningi thu matak sengtu pi wai je ningi natraga di defamation shoot tawroi haninga lete athu matamda sengtu pi natadna masi praja myam lan ugoda bongda sum leibiraga di aini mateng loba legislation loba je ai ya pambani